Marup tombung, masigi yense, kena payu ko, marup ta hobo ya banati. Asumna, sel pambigi manaktam na pairakle. Makoina asum pairak pana, mamay tangdadi, sel mayama hauri bado uramni. Madu ubada, tombunga thembagadi, yam na haraure. Adudagi makoina, paisasing adu heklaga, laymaida, noina thadarami. Mamangay matam amada, yam na pikpa, khul ama lerami, khul ase yum yam na tadi. Khul asigi miyoi khudimok na nga phai, aduga lau singu tauba, mana masing thaba sina, makoigi sinpham moirami. Masi nataba, atopa sinpham amata leiramde. Aduga khungang asida, paisasu yamna leite. Aduna, paisan leibagi mahuta, potka onarami. Khungang asida, piklingaidagi tinarakpa, angang ani masu lerami. Makoy anigi mamingdi, tombung amadi themba, makoy ani piklingaidagi yamna luna tinarai. Sahi kaya mahukre, thembaga tombunga do yamna chawre. Marup tombung, pupu chawbado yamna kanan nai habo pautai. Ikoy ni chalaga, magi anabado amukta hangbirusira. Chawba, kulla sigi, khwaidigi ahal loiraba, misakni, magi ni haibada, kanasu leitre. Yaya marup themba, pupu chawbagidi, ikoy ani natana kanabu leiribagine. Ikoy ani na khara yengshinbibagi, ngasi phawba asumna leiribani. Mani marup, nang na haribado yamna chummi. Ikoy ni natana, magidi kanasu leitrabani. Adudine, ikoy ni amukta chalaga hangbiruse. Koy yaya marup, lao, chalaga hanglurase. Yamna kananaisu haibani na, yamna thuna chalasi. Thembunga thembaga do, pupu chawbagi manakta lakle. Nakoy anina, aigi nakta lakpase, yamna nungaire. Nakoy anida, wapam khara hairamge. Nakoy anina, kulla sibu, amukta nungai halau. Kulla se, yamna warabani. Kulla sibu nakoy na nungai hangi hairabadi, sel pambido, hiba chalu. Sel pambidugi maram dadine. Nakoy gi, kakato maldo, mangonda looy na hango. Mahaloy na khangbani. Asum tau na puputu amba do, laikhidre. Puputu amba laikhidaba duda, thembaga tombunga di, thawai yamna nungaitre. Marup, puputu amba na harim niba wadubu, asumbo oigadrane. Koy anibu, kakato malgi manaka chalaga hanglu siya bro. Marup themba, puputu amba na di, ay koy da karishu, oidaba ngangloida. Kakato malam mutang unarusi, ma unaraga, karino habado kanglani. Parine marup tombung, adu diye, ay koy ani hojimok chalasi. Aduga, kakato malda, siyengbodo, karino habado hangtoklasi. Tomaldi somda, pata koy soptuna lay. Puputu amba aduna, tomalda, karigumba kharadi sinaram libani. Tomal na sukhangi, adubu mana, nongmata kanada su haidokte. Hembaga tombunga do, tomalbu nabalak-lami. Hembaga tombunga na, tomalda, puputu amba na haram libu wado karino haiduna hanglami. Adubu tomal aduna, pak haidu uwaiba yaramde. Adubu, hembaga tombunga na, takman badagi, tomalado, upay letraduna, wari pumba do, loina lithuray. Nakoy ani taro. Ay nakudong kiba nang kiba do, nakoy da sunang haningde. Asum tong na ay suphanaka na honabani. Adubu lil mayam doon tanarapodagi ay pomamada tasin. Wari sini, ay nakoy da haribase. Mapam ado, ay suyobang ngam-kide. Ingon na kudong kiba thokpadagi ay panakuy na amunda tadron laikibani. Kakato mal, wari pumba do, ay koy da loina libiro. Hembaga ay kasatuna, sel pambido, soy da na tiruragi. Hare, nakoy anina yadrabani na, lambi ado ay taklagi. Adubu, siksin na di chatlo. Nakoy ani may pakpaso ay rao. Asum taw na, pumala na, karam na chatkadagi, kadada chatlaga, sel pambi ado lay haibagi, lambi pumba, hembaga tombunga da, hazana takpiri. Hare ado di, nakoy animak, hayeng magchat na bato. Aduga, yum da di, sel tiba chat pani haibasi yadi ko, langpay chat pani haram gada bani. Mathangi numitudagi di, hembaga tombunga do, umangadu tamna lagle.
ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯛꯄ ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪ ꯑꯃꯗ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯇꯞꯅ ꯇꯞꯅ ꯃꯤꯇ꯭ꯔꯪꯒꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯑꯁꯨꯝ ꯆꯪꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯆꯥꯎꯔꯕ ꯎꯆꯦꯛ ꯃꯀꯨ ꯑꯃꯅ ꯃꯈꯣꯏꯕꯨ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ? ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯃꯛ ꯅꯈꯣꯏ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯃꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯆꯪꯂꯨꯔꯒꯅꯨ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯒ ꯇꯣꯝꯕꯨꯡꯒꯅꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯦꯜ ꯄꯥꯝꯕꯤ ꯊꯤꯕ ꯆꯠꯂꯤꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯆꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯦꯝꯕꯒ ꯇꯣꯝꯕꯨꯡꯒꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ, ꯑꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯅꯕ ꯃꯈꯣꯏꯅ ꯁꯦꯜ ꯄꯥꯝꯕꯤ ꯑꯗꯨ ꯊꯤꯕ ꯆꯪꯂꯤꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯀꯨ ꯑꯗꯨꯅꯁꯨ ꯌꯥꯔꯦ꯫ ꯅꯈꯣꯏꯒꯤ ꯋꯥꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯃꯐꯝ ꯑꯁꯤꯗꯒꯤꯗꯤ ꯆꯪꯈ꯭ꯔꯣ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯔꯛꯄꯗꯒꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯅꯈꯣꯏ ꯈꯨꯗꯣꯡꯊꯤꯗꯅꯕ ꯅꯁꯥꯅ ꯍꯣꯠꯅꯖꯧ, ꯆꯦꯛꯁꯤꯟꯖꯧ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯛꯂꯦ꯫ ꯂꯤꯟ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯊꯋꯥꯏ ꯍꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯂꯤꯟ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯏ꯫ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯪꯍꯧꯗꯅ ꯀꯣꯝ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯣꯝ ꯑꯗꯨ ꯑꯃꯨꯛ ꯀꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯥꯔꯛꯄꯅ ꯌꯥꯝꯅ ꯐꯖꯔꯕ ꯎꯃꯪ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯔꯨꯞ ꯊꯦꯝꯕ, ꯃꯁꯤꯗꯤ ꯀꯀꯥ ꯇꯣꯃꯥꯟꯅ ꯍꯥꯏꯔꯛꯄ ꯃꯐꯝꯗꯣ ꯌꯧꯔꯤꯅꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯁꯦꯜ ꯄꯥꯝꯕꯤꯗꯣ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤ ꯈꯔ ꯃꯅꯨꯡ ꯆꯪꯂꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯁꯖꯤ ꯑꯃ ꯃꯩꯅ ꯏꯀꯨꯏ ꯀꯨꯏꯅ ꯆꯥꯛꯇꯨꯅ ꯂꯩꯕꯗꯣ ꯎꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯩ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯁꯖꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯨꯡꯒ ꯊꯦꯕꯒꯅ ꯆꯪꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨꯕꯨ ꯃꯨꯊꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯖꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯇꯅ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯩꯅ ꯑꯋꯥꯕ ꯇꯥꯕꯗꯣ ꯃꯈꯣꯏꯗꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ꯫ ꯍꯟꯅ ꯐꯥꯎꯕ ꯎꯗꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯗꯨ ꯈꯛꯇꯪ ꯊꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ, ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯑꯩꯕꯨ ꯆꯪꯂꯛꯇꯨꯅ ꯅꯈꯣꯏꯅ ꯃꯩ ꯑꯁꯤ ꯃꯨꯊꯠꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯗ ꯉꯁꯤꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯅꯤ꯫ ꯎꯃꯪ ꯑꯁꯤꯒꯤ ꯑꯁꯨꯛꯄ ꯃꯅꯨꯡ ꯈꯔ ꯆꯪꯂꯣ, ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯁꯦꯜ ꯄꯥꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯅꯕ ꯌꯦꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨ ꯇꯣꯡꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯁꯦꯜ ꯄꯥꯝꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯄ ꯑꯣꯏꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯖꯤ ꯑꯗꯣ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯣꯝꯕꯨꯡꯒ ꯊꯦꯝꯕꯒꯗꯣ ꯎꯃꯪ ꯑꯗꯨꯒꯤ ꯑꯁꯨꯛꯄ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯉꯁꯥꯏꯒꯤ ꯁꯖꯤꯅ ꯍꯥꯏꯔꯝꯕꯗꯣ ꯊꯦꯡꯅꯔꯦ꯫ ꯌꯦꯟ ꯑꯗꯣ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞ ꯊꯦꯝꯕ, ꯁꯖꯤꯅ ꯍꯥꯏꯔꯝꯕꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦꯅꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯁꯤꯗ ꯀꯥꯈꯠꯂꯒ ꯆꯠꯂꯁꯤ꯫ ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯖꯕꯁꯦ ꯁꯣꯏꯗꯅ ꯊꯨꯡꯂꯅꯤ꯫ ꯂꯥꯛꯑꯣ, ꯀꯥꯟꯅꯗꯦ, ꯊꯦꯡꯈꯤꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯁꯤꯗ ꯇꯣꯡꯈꯠꯂꯒ ꯆꯠꯂꯁꯤ꯫ ꯊꯦꯝꯕꯒ ꯇꯣꯝꯕꯨꯡꯒ ꯌꯦꯟ ꯑꯗꯨꯗ ꯇꯣꯡꯈꯠꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯌꯦꯟ ꯑꯗꯨꯁꯨ ꯄꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯄꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯦꯜ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯦꯝꯕꯒ ꯇꯣꯝꯕꯨꯡꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯜ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯊꯥꯗꯔꯛꯏ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯦꯜ ꯃꯌꯥꯝ ꯇꯥꯔꯛꯄꯗꯨꯗꯒꯤꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯔꯛꯇꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯨꯜꯂꯝꯃꯤ꯫ ꯊꯦꯝꯕꯒ ꯇꯣꯝꯕꯨꯡꯒꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯑꯃꯨꯛ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯌꯦꯟ ꯑꯗꯨ ꯇꯣꯡꯂꯒ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯊꯦꯝꯕꯒ ꯇꯣꯝꯕꯨꯡꯒꯗꯣ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯕꯗꯒꯤꯗꯤ ꯈꯨꯡꯒꯪ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯡꯒꯪ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ꯫
ꯃꯈꯣꯏꯒꯤ ꯈꯨꯜꯅ ꯄꯩꯁꯥ ꯄꯥꯏꯔꯛꯄ ꯏꯅꯥꯛ ꯈꯨꯜꯂꯛꯄꯗꯨ ꯎꯔꯒ ꯍꯦꯝꯕꯒ ꯇꯣꯝꯕꯨꯡꯒꯅ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯏꯅ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯤꯡꯖꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤ ꯎꯃꯪ ꯋꯥꯃꯪ ꯑꯃꯗꯤ ꯑꯔꯨꯕ ꯏꯁꯤꯡ ꯇꯨꯔꯦꯜꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯉꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ, ꯊꯃꯣꯏ ꯁꯦꯡꯕꯗ ꯈꯨꯡꯒꯪꯗꯨꯗ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯈꯨꯡꯒꯪꯗꯨꯒꯤ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯍꯟꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯏ꯫ "ꯏꯕꯣ, ꯁꯦ, ꯅꯁꯨ ꯊꯥꯡꯕꯤꯒꯦꯁꯦ." "ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯅꯪꯅꯗ ꯊꯥꯡꯕꯤꯔꯒ ꯂꯩꯔꯦ." "ꯏꯕꯣꯈꯣꯏꯗꯤ ꯍꯛꯆꯥꯡ ꯁꯣꯟꯖꯜꯂꯛꯑꯁꯤꯗꯤ." ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯇꯅ ꯎꯃꯪꯗꯨꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯖꯤꯕ ꯁꯥ ꯎꯆꯦꯛ ꯈꯔꯒꯤꯁꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕꯤ꯫ "ꯁꯦ ꯆꯥꯁꯜꯂꯨ, ꯅꯣꯏ ꯃꯌꯥꯝꯁꯦ ꯅꯥꯕ ꯑꯃꯨꯛ ꯐꯔꯒꯅꯦ ꯎꯃꯪꯁꯤꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯉꯝꯅꯕ." ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯈꯔꯗꯨꯅ ꯄꯦꯟꯊꯣꯛꯆꯕ ꯃꯤꯁꯛꯅꯤ꯫ ꯃꯉꯥꯜꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯟꯅꯤ, ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯥꯡꯏ ꯍꯥꯏꯅ꯫ ꯃꯉꯥꯜꯒꯤ ꯃꯪꯂꯥꯟ ꯑꯃꯁꯨ ꯂꯩ ꯃꯗꯨꯗꯤ ꯃꯍꯥꯛꯀ ꯋꯥꯈꯜ ꯃꯥꯟꯅꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪ ꯇꯞꯄ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯑꯁꯤꯅꯤ꯫ ꯅꯣꯡꯃ ꯃꯉꯥꯜꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯍꯤꯗꯥꯛ ꯁꯦꯝꯅꯕ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯑꯃꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯑꯗꯨ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯕꯗ ꯃꯅꯥꯝ ꯇꯥꯅ ꯖꯝ ꯖꯝ ꯀꯌꯥꯗ ꯐꯖꯔꯤꯕ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯩ, ꯃꯤꯠꯇ ꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯉꯥꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯅꯨꯄꯤ ꯃꯆꯥꯗꯨ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯈꯨꯝꯃꯛꯏ, "ꯑꯩꯒꯤ ꯌꯨꯝꯗꯣ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯑꯩꯒꯤꯅ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯃꯉꯥꯜꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ, "ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯏꯆꯟꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ?" "ꯏꯕꯨꯡ, ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯅꯥ ꯀꯧꯖꯩ." "ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯦ, ꯂꯥꯛꯑꯣ, ꯑꯩꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯔꯣ." ꯑꯁꯨꯝꯅ ꯂꯩꯁꯅꯥꯕꯨ ꯄꯨꯔꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯄꯤꯖꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯄꯤꯛꯄ ꯎꯅ ꯁꯥꯕ ꯌꯨꯝꯗꯨꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯆꯌꯣꯜ ꯈꯔ ꯑꯁꯨꯝꯅ ꯃꯉꯥꯜ ꯑꯃꯗꯤ ꯂꯩꯁꯅꯥ ꯂꯩꯃꯤꯟꯅꯔꯦ꯫ ꯂꯩꯁꯅꯥꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯃꯉꯥꯜꯅ ꯕꯥꯁꯤ ꯈꯣꯡꯕ ꯃꯇꯝꯗꯗꯤ ꯃꯣꯃꯣꯟ ꯑꯗꯨꯃꯛ ꯅꯣꯛꯆꯩ꯫ ꯂꯩꯁꯅꯥꯒꯤ ꯋꯥ ꯌꯥꯝ ꯉꯥꯡꯖꯗꯕ ꯆꯝꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯉꯥꯜꯅ ꯂꯩꯁꯅꯥꯕꯨ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯈꯨꯗꯤꯡꯃꯛ ꯃꯪꯂꯥꯟꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯉꯥꯜꯅ ꯂꯩꯁꯅꯥꯒꯤꯗꯃꯛ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯀꯣꯜ ꯃꯆꯥ ꯑꯃ ꯁꯦꯝꯒꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯁꯅꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯎꯅ ꯏꯠꯇꯨꯅ ꯁꯝꯆꯦꯠ ꯑꯃꯁꯨ ꯁꯥꯕꯤꯔꯝꯃꯤ꯫ ꯃꯥꯅ ꯍꯩꯖꯕ ꯄꯨꯝꯕ ꯂꯩꯁꯅꯥꯒꯤꯗꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯉꯥꯜꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯁꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯧꯔꯦ꯫ "ꯌꯨꯝꯅꯦꯅ ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎ ꯂꯩꯇꯦ, ꯑꯁꯨꯛ ꯌꯥꯝ ꯄꯤꯛꯄꯁꯤꯕꯣ?" "ꯂꯩꯁꯅꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯄꯥꯡꯅ ꯁꯥꯟꯅꯕ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤ ꯋꯥꯅꯦ." "ꯃꯇꯝ ꯈꯔ ꯍꯥꯏꯔꯤꯁꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃꯔꯣ?" "ꯏꯍꯦ, ꯏꯁꯧ ꯇꯧꯅꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯈꯨꯡꯒꯪꯅꯦꯅ ꯇꯧꯔꯤꯁꯤꯅ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯏꯁꯩ ꯅꯣꯡꯃꯥꯏ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯀꯔꯤꯝꯇ ꯍꯦꯛ ꯇꯧꯗꯦ." ꯃꯉꯥꯜ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯅꯪꯒꯤ ꯏꯁꯧꯁꯤꯗꯤ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯔꯛꯂꯕ꯭ꯔꯥ? ꯍꯩꯃꯥ, ꯑꯩꯁꯨ ꯃꯤꯅꯤ꯫ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯃꯍꯥꯎ ꯇꯪꯅꯤꯡꯂꯤꯕꯅꯤ꯫ ꯐꯖꯕ ꯐꯤꯔꯣꯜ, ꯁꯅꯥ ꯂꯨꯄꯥ, ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯍꯦꯟꯕ ꯄꯤꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯗꯅ." "ꯅꯨꯡꯁꯤꯕꯗꯨꯅ
ꯃꯤꯠ ꯊꯛꯍꯟꯕ ꯉꯝꯕ꯭ꯔꯣ ꯍꯥ? ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯍꯔꯥꯎꯅꯕꯒꯤꯗꯃꯛ ꯃꯉꯥꯜ ꯊꯕꯛ ꯍꯦꯟꯅ ꯁꯨꯔꯝꯃꯤ꯫ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ, ꯄꯩꯁꯥ ꯄꯥꯏꯕꯁꯤꯡꯒꯤ ꯎ ꯀꯛꯄ, ꯑꯃꯗꯤ ꯃꯥꯒꯤ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯂꯝ ꯐꯥꯎꯕ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯑꯍꯦꯟꯕ ꯑꯗꯨꯃꯛ ꯄꯥꯝꯃꯤ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯆꯠꯄꯗ ꯂꯩꯁꯅꯥꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯃꯃꯤꯗ ꯌꯦꯡꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯖꯒꯗꯕ ꯃꯤꯅꯤꯀꯣ꯫ ꯋꯥꯍꯩꯁꯤꯡꯗꯣ ꯃꯉꯥꯜꯅ ꯇꯥꯔꯕꯁꯨ ꯋꯥ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯀꯟꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯁꯟꯗꯣꯛꯑꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯂꯣꯛ ꯌꯥꯝꯅ ꯈꯨꯔꯝꯃꯤ, ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯐꯃꯨꯡꯗ ꯏꯁꯣꯟ ꯁꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯉꯥꯜꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯉꯥꯜꯒꯤꯗꯤ ꯂꯥꯌꯦꯡꯅꯕ ꯈꯨꯠꯂꯥꯏ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯐꯤꯔꯣꯜ ꯂꯩꯅꯕꯒꯤꯗꯃꯛ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ, ꯅꯪꯒꯤ ꯂꯤꯛꯇꯣ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯑꯣ꯫ ꯑꯩ ꯍꯤꯗꯥꯛꯀ ꯑꯣꯟꯅꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯥꯔꯤꯕꯁꯤꯡꯁꯦ ꯀꯟꯕ ꯉꯝꯃꯔꯣꯏ꯫ ꯅꯪꯒꯤ ꯑꯃꯃꯨꯛ ꯀꯣꯟꯅ ꯁꯥꯕꯤꯔꯒꯦ꯫ ꯂꯩꯁꯅꯥ ꯌꯥꯅꯤꯡꯉꯝꯗꯦ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯐꯖꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛꯁꯦ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯃꯉꯥꯜ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯗꯤ ꯌꯨꯝꯁꯤꯗ ꯐꯖꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯅꯥꯗꯨ ꯈꯛ ꯉꯥꯏꯔꯦꯀꯣ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗ ꯃꯉꯥꯜꯒꯤ ꯌꯨꯝꯗ ꯊꯣꯡ ꯊꯤꯜꯂꯛꯏ꯫ ꯌꯥꯝꯅ ꯁꯣꯜꯂꯕ ꯑꯍꯟ ꯅꯨꯄꯤ ꯑꯃ ꯃꯁꯥ ꯏꯟꯊꯝ ꯆꯟꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯑꯩ ꯏꯁꯥꯁꯨ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ, ꯂꯝꯕꯤꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯉꯥꯜꯅ ꯑꯍꯜ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯥ ꯄꯤꯊꯛꯄꯤꯔꯦ, ꯑꯗꯨꯒ ꯐꯩꯖꯨꯞ ꯑꯃꯁꯨ ꯏꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯀꯔꯤꯅꯣ? ꯌꯨꯝꯁꯦ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯑꯃꯣꯠꯄꯤ ꯍꯅꯨꯕꯤꯅꯣ? ꯑꯝꯇ ꯆꯠꯍꯟꯈ꯭ꯔꯣ ꯆꯠꯂꯣ꯫ ꯃꯉꯥꯜꯅ ꯂꯩꯁꯅꯥꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯅꯨꯕꯤꯗꯨꯅ ꯂꯦꯞꯈꯠꯂꯒ ꯂꯩꯁꯅꯥꯗ ꯃꯃꯤꯠ ꯃꯩꯉꯥꯟ ꯊꯣꯛꯄ ꯃꯈꯩ ꯈꯥꯅ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯕ ꯄꯤꯕꯅꯤ꯫ ꯅꯪꯅ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯆꯥꯎꯊꯣꯛꯄ ꯈꯟꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯌꯨꯝ ꯄꯤꯔꯒ ꯅꯪꯅ ꯅꯁꯥꯒꯤ ꯁꯛꯇꯝ ꯌꯦꯡꯂꯒ ꯆꯥꯎꯊꯣꯛꯆꯕꯅꯤ ꯈꯟꯈꯤꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯊꯃꯣꯏ ꯑꯃ ꯄꯤꯔꯒ ꯅꯪꯗꯤ ꯅꯁꯥ ꯈꯛꯀꯤ ꯈꯟꯈꯤꯕꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯃꯩꯉꯥꯜ ꯑꯃ ꯐꯨꯗꯣꯛꯂꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯗꯤ ꯂꯩꯁꯅꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯁꯨ ꯀꯣꯂꯤꯡ ꯀꯥꯔꯕ ꯌꯣꯠꯂꯤ ꯑꯣꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯃꯤꯅ ꯇꯥꯕꯗ ꯍꯩꯅꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯩꯁꯅꯥ ꯀꯞꯇꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯃꯉꯥꯜꯅꯁꯨ ꯂꯩꯁꯅꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯏꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯨꯟꯁꯤ ꯑꯃ ꯐꯥꯎ ꯄꯤꯕꯤꯗꯦ꯫ ꯃꯉꯥꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯄꯤꯈꯤꯕꯅꯤ꯫ ꯂꯩꯁꯅꯥ ꯎꯃꯪ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯨꯊꯗꯨꯅ ꯀꯞꯄꯒ ꯍꯥꯏꯖꯩ, ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯍꯟꯕꯤꯔꯣ, ꯑꯃꯍꯦꯛꯇ ꯑꯣꯏꯍꯟꯕꯤꯔꯣ꯫ ꯑꯗꯨꯗꯒꯤ ꯎꯃꯪ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯇꯤꯌꯥꯁꯨ ꯄꯨꯡꯃꯨ ꯃꯨꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯔꯔꯣꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕꯁꯤꯡꯗꯨꯗꯤ ꯅꯪ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯅꯤ꯫
ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯁꯅꯥꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯎꯃꯪꯗꯨꯗ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯐꯪꯕ ꯍꯩꯔꯥ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯊꯨꯡꯉꯨ ꯊꯨꯡꯉꯨꯕ ꯃꯐꯝꯗ ꯌꯥꯔꯦꯛꯇꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯊꯟꯇ ꯇꯔꯛ ꯇꯔꯛ ꯂꯦꯟꯈꯤꯔꯝꯃꯤ꯫